Jesus Christ. Nang na Prabhu Jesu ka kui na hingmin na rabade. That means nang Christian oiba kui rabade. Nang Christian oire haiba kui re haiba se chahi na proof to buya roy. Nang gitamoy manong dalay ba nang siba to na proof to gata ba ne. Nang si kayam chumba Christian no, nang kayam sengba Christian no, nang kayam phajaba Christian no, nang si kayam liraba Christian no haiba se nung na proof to buya roy chana naw sing. Jubli na proof to buya roy. Nang gitamoy manong dalay ba nang siba to na proof to gata ba ne. Praise the Lord. Ahanba magtada yengbiriba amasung tabiriba nungsijaraba chilinausing iche chalima pabungsing mayam pumnamakpu thamoidagi nungsiba utchabaga loinana Prabhu Jesu Christa gi mafamda adom singi yaifamangol nizari phattabadagi adom kanbibo isanu tekta kaidana adom thambibo isanu haiduna adom singi damakta Jesu Christa kanbiyo mapugi mafamda khuramjabaga loinana ekai khumnaba amasung nungsiba thamoidagi utchari mayam ngasi asi aina Oja Ramananda mahaki wapao matazaba matamda egi thamoida yamna shorna sokpiba aduga maruoina ojana Christian singda ai Christian ni hairaga tawbam mong mataw Christian ni hairaga nungsingamdaba kokpiba haitaba amasung hojiki matamdudi koina unaribase ai hanatagi Christian oirakpanidi haiba haiba singaruda Oja Ramananda mahakna fongdokpa Holy Bible gi amasung Ishor na loina biduna fongdokpiba wapao se na tajaba matamda aigi thamoidasu hairiba ojagi wapao se fongdu amasung Christian singda ojagi wapao se na haunana Christian singda Ishor gi nungsiba khangdaba loinana kwaidagi hena Ishor na pamjaba nungsiba haitaba Christian singda Ishor na touch tawbigani Ishor na sokpigani asaubadagi phattabadagi shaitan gi pangaldagi kanbigani haibase ngonda phaujirei maramaduna ojagi kaino se message se wapao se ita hanjarake aduga Oja Ramananda mahakasi handa kharni gi mamangda akhoi mahaki video ama clip ama viral oikibadagi mahakase hojik Manipur da leitre haiduna tajaba fangi amasung mahakse Manipur gi mapanda lei haiduna su haibirei mayamna thajaraba singna ojagi damakta su prayer tawminasi miyoi haibase soidaba landaba kanasu ngamba nate amasung ojana su soikibani haiduna mahakna sengdokjabagi video kayasu aduga iragasu mayamda sengdokhrabani mayam aduna thajaraba singna ojagi damakta haijaminasi amasung thajadaba sing yauragasu ojada akoina nungsiba haibadi miyobase soidaba landaba ngamde haina khanbiraga kokpiraga ojana phungdorakpa achumba ngakta amasung Christian singda ojana ngangba bujaibase taraga Christian singi pukning hongbo oirasanu. Praise the Lord. Ojagi yamna maruiba wapawase mayam tabiru Ishorna dombu soidana sokpigani phattabadagi kanbigani. Amen. Gospel John chapter 8 verse 12. Jesus said, I am the light of the world. Aidi taibang panbagi mangalni. Matthew chapter 5, Gospel Matthew chapter 5 verse 14. Jesu masamang na muka karehai, you are the light of the world. Nakhoidi taibang panbagi mangalni. John chapter 8 verse 12 ta Jesu na I am the light of the world. Ay taibang panbagi mangalni. Aduga chatmana na Jesu na amok Matthew chapter 5 ki verse 14 da you my children are the light of the world. Ay gi icha siya nakhoi taibang panbagi mangalni. Ay niyang bakanday sila na using light haibasi karino. Jesu na mangal, English the light. Nakhoy di taibang panbagi mangal ni hairisi karigino hay niyang baganda. Light haibasi Greek kilonda. Greek kilonda light haibasi karino haraga force ay. Force. Ngasay Jesu na you are the light of the world. Nakhoy di taibang panbagi mangal ni. My children are the light of the world. Aigi icha singasi taibang panbagi mangal ni hay. Mangal si karino hay ni yang ubukanda. Mangal hay bagi arta di Greek ta fo siya. Fo si English ta lang paganda photograph hay bani. Jesu na Matthew chapter 5 ki verse 14 da hay si you are the light of the world hay bagi arta di you are the photo or photograph of Jesus.
Nakoi se Prabhu Jesu Christa gi photo ni haibani. Amen. Christian sing se Jesu gi photo ni de hiding de maram de Christian sing se di yam mot kre. Paning dre. Hojikan gi Christian sing se de Christian hiding dre. Aduna ai Christian sing se Jesu gi photo ni hide roige. Adubo Ishor gi macha sing se children of God are the photograph of Jesus Christ. Ishor gi macha sing se Prabhu Jesu Christa gi Tung enba mi sing se Prabhu Jesu Christa gi photo ni. Amen. Daibong pan basida ay khoina ibungo Jesu Christa gi masak takadabane. Jesu kanano, Jesu karimali, Jesu gi masak si yengbada kanaga manay, Jesu kuchu ngobra, Jesu mubra, Jesu wangbra, Jesu nembra, Jesu masak pajabra, masak tibra, Jesu si kari kaman bagi haibase, kanana takadagi hargadi, magi machasing asina takadabane. Adugi the Bible na, you are the photograph of Jesus Christ. Nakoi siya, Prabhu Jesu Christa gi photo ni. Missing na makoi uba matamda, they should see the picture of Jesus, the face of Jesus. Prabhu Jesu gi maitong, Prabhu Jesu gi pajabasaktam, Prabhu Jesu si kanaman bagi haibase, hosik matam gi Christian sing si uba kanda, missing na haibangam gadabane. Adubo nga si di chananaw siya. Are we the photo of Jesus Christ? Are we the photograph of Jesus Christ? Ekoi si Prabhu Jesu Christa gi photo do oiribra oidabra ekoi wakal domina si. Ekoi na chatpa mapam kuding magta missing na ekoi gi punsida Prabhu Jesu Christa gi phajabadu uba oishana. Matthew chapter 5 ki verse 16 of 15 da 6 ki 14 15 16 parabudi. Let your light so shine before men. Nangi mangal adu nangunda yauriba Jesu gi photo ado missing na uba oishano atuga missing na sargada laiba nangi napabu thagat na ba oishano. Amen. Ay khoi si Prabhu Jesu Christa gi photo ni ay nakhalle masida aikoi na kariga bap tamin na bayagi haragadi aikoi gidi mangal leijade Jesu na I am the light haibaganda Jesu she numit ki saktam ni mana lauri bashi aduga you are the light na khoi shu taibong panbagi mangal ni haibishi aikoi buna thagi saktam ni thagi di masagi mangal leijade adubu numit ki di masagi mangal leijay numit ki mangal sina thada yeiba matamda Thasina numit ki mangal do reflect over ni. Thasiga numit siga mari tatna driba mukhay. Thasiga numit ka mapachum na lainariba mukhay. Numit ki mangal se thana thaktok laga reflect oraga taibang panbasi bungalan bangame. Aduna Jesu se numit kumbani aikoi Christian sing se thagum bani. Jesu ki mangal do aikoi dagi reflect over gadabani. Jesu ki phajabadu aikoi dagi uthok kadabani. Jesu ki inthabadu aikoi dagi puthok kadabani. Jesu ki nungsibadu aikoi dagi thaktok kadabani. Aikoi bu uba mi singna Jesu ki phajabadu aikoi dagi uba phangadabani. Adabu chalanaw sing amuk su wakal daw sing solar eclipse aikoi gi meitei londa Surya graha haibra grahan lakpa haibadu solar eclipse haibasi karamba matamda thoi numit ka thaga chumna lainaringai matamda numit ki mangal sibu thana reflect oraga numit thoktaba matamda thana prithvi sibu ngalhalle adubu surya grahan si karamba matamda thoi solar eclipse si karamba matamda thoke haraga numit na mangal si kaplakpa matamda thada pangadabu se numit ka thaga anigi marakta prithvi si changlakpa matamda solar eclipse thokpanai chalanaw se numit ka thaga anigi marakta prithvi si changlaklabade numit ki mangal do thana phangde thana mangal kapthok pangamde numit ka thaga gi marakta prithvi changshan ba numit adubo solar eclipse thokpa kawi numit ado thana su mangal pi bangamde prithvi se imam gane ngasidi
Prabhu Jesuga Christian sing sagi marakta Prithvi se changkhiba gi maramna taibang panbagi chatnabi changkhiba taibang panbagi niti niyom se Christian sing gi marakta changshin khiba gi maramna Ishor gi mangal oigadaba Christian sing se ngan bangamdre akhoi su mamme bap ta bro tapna tarak pa oisano namidang su phamlaga tao Numit ka thagagi marakta Prithvi changsinba matamda solar eclipse thokpagum na ngasidi Christian ga Jesu ga thajabasinga Ishor gi marakta taibang panbagi chatnabi Prithvi gi niti niyom se changkhibagi maramna Christian singsingan bangamdre James chapter 4 verse 4 ayina landrabadi James chapter 4 gi verse 4 the Bible na kari hai Hey, tawhaydaba tawbasya. Pattaba miron siya. Nakoy kangdabra. Taibang panbaga kanagumba na marup oyrabadi. Mahak Ishor gi yek na ba oygani. Yawdabra. Nakoy gi Bible da yawdabro. Kanagumba misagamana. Taibang panbaga loy na rabadi. Kanagumba misagamana. Taibang panbagi pen na nabatabag tawrabadi. Kanagumba misagamana. Taibang panbagi chat na biniti niyom na punsihing labadi. Nupido, nipado, mahakto. Ishor gi yek na bani. Maramdi, Ishor gan nanggagi marakta. Prithvi gi chat na bisi changsil lako matamda. Nahak Ishor gi mangal kaptok pangamde. Nahak Ishor gi yek na ba ole. Ato mga sidi ay ko'y girakta yengo. Sinda di Christian ni haigani. Hingli ba punsi mahingdi. Taibang gichat na bi ngaktani. Lamchat chazata. Taibang gichat na bi. Wangang sangangda. Taibang gichat na bi. Tauri ba thokli ba mayam sida. Taibang gichat na bi ngaktani. Maramaduna ay ko'y Christian ni haijabagi wani. Paja ba building sabagi wani. Prabhu Jesu Christa gi mangal di ay ko'y kaptok pangamde. Christian gi punsida romance laitraba nung sibagi wari yawdraba nang Christian oidraba ni jani pagi chanu pigan ang baba karigino nang na mama si laisari ngay yung lawba matamda mama si masak yam pazay aduga nung siba na husik na hele hele sige maramhay ay nahay ba ibungo ibema nama si lawba matamda ay ga Prabhu Jesu ga chatmin na bado sang de tele kuy na Jesu ga chatmin na dri Jesu ka kuy na chatmin na dabani na ay ngonda layba Jesu gi nung sibado chow de pisak pi apik pa nung sibado masak pazari ngay de pi bani tari bro ado hojik ti ay ga Jesu ka chatmin na ba siya kuy rakrabani na ay gi tamoy da nung sibado chow na lay masak tira ba su tamoy da layba nung sibado loy na pitok bani Amen. The more longer you live with the Lord Jesus Christ, nang na Prabhu Jesu ga kuy na hingmin na rabadi. That means nang Christian oy ba kuy rabadi, nang Christian oy re haiba kuy re haiba siya, sahi na proof to buya roy, nang gitamoy manong dalay ba nang siba do na proof to gada ba ni. Nang si kayam chumba Christian no, nang kayam seng ba Christian no, nang kayam paja ba Christian no, nang si kayam lira ba Christian no haiba siya, nung na proof to buya roy chana na sing, jubli na proof to buya roy, nang gitamoy manong dalay ba nang siba do na proof to gada ba ni. Egoy di, nang siba su haitraga, arriba Christian sarga pong ba do na di, karitong na gani chana na sing. Amujaw na haraw laga tok kani. Chumbra. Tamoy da din nung shibalite. Mibu tukachaba, mibu yengchiba. Hatred, bitterness. Uba mi kuding tukache. Nung shiba sabagi wani tukachaba ngaktane. Psychologists sing na karihay. Bitterness is a kind of poison in your heart. Mibu tukachaba, mibu kaba haibase. Christian punsi da di chalanaw sing tawai gi lambi da di poison ni hu ni. Nang namibu tukachaba haiba siya, nung tigi nang namibu tukacharaba, tukachaba do nangon naging lautok pangamdrabadi, nang nung tigi hu chaba misak naman eh. Tawai da nang chawkat pa siyukam ngamloy. Nga si Dekoy nung sinabalay te, sinanaw siya, Bible da, miya man na tabak tawba matamda, Christian naman na tabak tawba matamda, mana tawriba tabak mayam, sige manong da, kway dagi Ishor man ba tabak si kari tabak no.
nang tithes piramgani, nang offering katlamgani, nang thanksgiving katlamgani, nang missionary tharamgani, nang missionary da paisa yam piramgani, nang Christmas da paisa yam kathonglamgani, nang outreach program da paisa yam puthomgani, asi singsi Ishor man ba thabakla. Christian sing na tawbu thabak ni, adubu masjid ki head na Ishor man ba thabak, nang na Christian na moy na thabak ka matawbu matamda, kwai tagi Ishor man ba thabak di Bible na karihay, kok piba muk Ishor man ba thabak, prithvi da laite. Kok piba muk Ishor man ba thabak, prithvi da laite. Nang na mi maran kok piba siya, masi Ishor kwai tagi man ba thabak ni. Ado ikoi Christian sing de, Ishor man na ba ikoi hingliba ni, ikoi di hingliba punsi siya, Prabhu Jesu ki saktam purga chat kadaba ni, Prabhu Jesu ki saktam pu siya hay taragadi, kok piba haiba mising ikoi oi kadaba ni charanaw siya. Ado ba ikoi di kok piba haite, machinda haiba saba ki wani, haite. Ado ba mi kok piba, atopa jati ngak piba, atopa jati kok piba dilay na dana, Ekoi isa na isagi chelena using phaw kok pi bangamde. Isa na isagi nupi phaw kok pi bangamde. Isa na isagi puroi ba kok pi bangamde. Ekoi masel phaw kok na bangamdraga, isagi nupi phaw kok pi bangamdraga, isagi puroi ba phaw kok pi bangamdraga, nama matna pokpa na pa matna pokpa, na chin na naw phaw kok na bangamdraga, atopa jati de koi karam na kok kani, Ishor gi mangalay koi karam na oi gani chalanaw siya. Manipur da Shanti Purok shahar bade, Chief Minister gi makha ponde, angam mathausing gi makha ponde chalanaw siya. Spiritually speaking, thawai gi oina ingang libani makoi phatte haiba nate, makoi hon nate haiba nate, Manipur da ing thaba purok shahar bade, aikoi Christian singi thamoi manong da, Prabhu Jesu gi aseng ba ing thaba do hana leiba mathau tai. Manipur da nong sibalangan shahar bade, aikoi Christian singi thamoi manong da, ibungo Jesu gi nong siba do marangkai na leiba darkar lei charanaw siya. You are the light of the world. We are the photos of Jesus Christ. Ekoi siya, Prabhu Jesu Christa gi photo ni. Egi chanipa ga egi Christian chat minna baganda. Chanipa si masa phare gym sanai mi phu ba khot pa si yam pam ja ba me angang ni. Ada mana no ai egi Christian chat laga gari thoraga. Gari se expert oidringai da tung dagi nipa Maruti car thobam na be khonga bagal loge haiba. Jani pasina lambi phatta baga expert oidabaga side chipi ba hitraba ada amadudi yu khara thaga I karab jane haba adai aina tapna toro side to holle aduga amasi hengalaga chatpai mohta khamaga nang ai jani pa da sauriba adai di jani pa thong hanga thokga phuna ge sineba aina tap no adu yade haraga aina za angang soikhra male ngak piu ko hairaga adusu phare haraga chattaba Gari tong nang haina doromaga chatkiba. Aduba aidi khanghawe. Ichani padi I kare. Aduga mana ingonda kari hai. Baba, ai nanga chupcha chatmina roi. Nang di homo ni hai bo ane dai go. Ai je homo ni hai man. Ada ini chani padai bungo. Baba se chahi taraga mathoi martial arts chana ba mishaka. Karate taekwondo se chahi tarama thoi sana bani. Chahi tarama thoi karate taekwondo sana raba matung chahi ahum meitai gi thang ta tam bani. Chahi taraga mari martial arts mi karmaina phugani mi karmaina hatkani haiba vidya se phachana tamlaga lakpa napani hojik su kharte dum phuba yakhini. Adu waino homo oiri se Prabhu Jesu gi damaktani. Amen. Jesu ki damakta ay nga sidi homo ole. Ingon da saw haiba si yatre. Mina ingon da pattaba badanam pirakpa matamda kari adu yapra haiba ngambagi pangal ingon da yaude maram di Prabhu Jesu ki ing thabadu na pakre. Adu hojik kandi kainom lalu bakot prang mina ama lala pudai koi na ani hele sawba. Mariam da sargadun na lalaga kari hai. Nang na angang ni pa macha mapokane, mahaki maming siya kari kaugani, his name shall be called Emmanuel.
mahaki mamingdi Emmanuel kaugani. Emmanuel haibagi arthadi aikhoiga adum loinaduna leiba Ishor kaugani. Nangna singda chatlashu maga nangga loinagani. Nangna luruba turenda kumlabashu mana nangba loinagani. Nangna atiya mathakta pairabashu ma nangga loinagani. Nangna kadai da shuklaba jungle da chatlabashu Jesu nangga loinagani. Hebrew chapter 13 verse 5 ta Jesu na kare hai aina nangbu kaito nung da su thadok loi aina nangbu kaito nung da su hunjek loi. Amen. Atum loina duna leiba Ishor do ekhoi gi Prabhu Jesu Christa sine. Adabu ekhoi Christian ayamba Jesu ga loina badu pharak tai. Jesu ga chatminnaradi kwa chaba nungaite. Jesu ga chatminnaradi churup thakpa pharak tai. Yu thakpa pharak tai. Nongmaijing numita adum unaraga loire. Atai matamdi ma ga chatminnaroi si haina chatminnadaba Christian na ayambane. Ekhoi hinglingai matam sida phattaba wakhal lakpa yai sengdaba wakhal lakpa yai aranba wakhal kalakpa karamba mihungba asauba mayam lakpa yai laklabasu nangi thamoi sida tunglaga lehenba nataba lakpa chalhangiba sengdok chaduna leiba mi sing adu khaktana Ishor bu ujagani. Ekhoi di lakani thamjangani Kangani haraga pairaga thamaga achaba matam yokanda putok tana ngangbane. Adu mahaina dustbin oiraba thamoi bu dustbin semlaba nupa nupi sing aduna mapunsida chahi chama Christian oirabasu Ishor bu uba phanglaroi. Turengi sing farisi karigino pukrigi singa turengi singa khenai pukrida hameng ama yen ama san ama siraga taramlabadi madugi singdo kana matana painingoi. Sitok laga sengdok laga anauba ising haptri phauba paibada hangoigani thakpangamde adubu turengi isingdi turenda ngasi sanama sire pummaga leirame adu jar tauthagre nongalaga dugi isingdu thakpada kanana su hangoide maramdi turengi ichendi catheter yauba ichenne sengduna ta adum leigani Sauba khaba pendaba sauningba mai hona sauba kalakpa mihauba karamba taibang punsina hingliba makai thokane adubu madu singaduna nangi thamoida tungsinduna lehendaba thamoibu sengdok chaduna leiraga afaba ngakta hapchin mangamba nupa nupi singado yaiphabani adugumba Christian singaduna Prabhu Jesu gi saktam uba phangjagani chalanause adugine aina ikhoise sengdok pa haitaba dustbin ga chap manare afaba makai di loina kawe Pataba makai di adum ning singaga lay. Apaba makai di sing thaba haite. Pataba di kothok ngang bahai. Maduso ikoi Christian sing na khara khit hele. Chumbra. Adurgadi ikoi karamba matamda ibungo Jesu gi photo oibangam gani. Mina thina nganga su it's okay. Khangdabugini nangsha. Amen. Egi punshi de chira nangshin. Ramananda bumina kari haibagi haibashe ai shuwa wade hobjik aigi message thagat pa mayam da ai bu khangdaba mi singnadi kari comment bi khangra nang da sigro nang sigrdi manipur ji shanti phangani haiba yam yawi sirap mayam ji ne hingi bne se tari bro ai bu nung siraga nang punsi sango hairak pa bi di yamde nang sigro maktan siyo yate ay mina kari haibado ay wakal tawde ay bu pay haibra it's okay mana ay bu phana ubo oiram gani ay bu mina phatte haibra it's okay mana tongan ba nakal da yenga ay bu phattana ubo oiram gani mi se yengba haitrali phanyam masak phajarsu yong man bane mandra nang photo do sumai kapune phajagani sumai kapune kari phajagani aduna kanagu mana chumna yengadi oja nang yam phai hai rei kanagu mana pairaga yengadi oja Ramananda do phattamne hai rei pha hairus phai hairasu hallelujah phatte hairasu praise the Lord aina wajabade Prabhu Jesu de yengbada soiba leitaba Ishor ne mana yengbada phai hairabade prithvi pumna mangna phatte hairabasu yare charanause aibu nungsidaba mina aibu phai su hai hai roi aibu kalakpa mina aibu phai su hai hai roi
Magi comment nang taraga hingano Jesu na nang bukari hairam gadagay ko'y wakal tawse. Mina payhar garaw gano Jesu na payhar kanday ko'y momon nokse. Amen. Ibungo Jesu na payhar kanday ko'y momon nokse. Tamoy siyang dokse. Akabalog tokse. Nung siba hapsinse. Kalak pamihubalog tokse. Kokpi ba hapsinse. Eko'y masel amaga magakok na ba? Eko'y masel amaga maganong sina ba? Soy na dababu kanaliram gadage. Miyo'y mapok ni soy na iba punsini. Soy sanu kokpi se. Soy sanu kokpi se. Soy sanu kokpi se. Aduga, isogi matik mangal gidamag. Eko'y hingse.